Traffic Control Police Wing Tcpw Manipur na Sinduna Tcpw Da Leiriba Ningol Oibi Singbu Chakouba AMADI Chamakunthramari SUBA Police Rising Day ga mari LEINANA Chaklen ki THOURAM amangasi MZ Avenue Da Leiriba Wing ASHIGI Office MANAK MAKTADA PANGTHOKKHRE Tcpw gi SP C Cecilia Sopemla MPS Additional SPA Sadananda Amadi Atay Makok Thongba Official Kaya Yauna Pangthokiba Tharamadada Mathau Ningtina Pangthokpa Traffic Personnel Singda Manapi Duna Puni Thogatpa Khak Natana Ningol Oibi Singdasu Kudol Tamduna Harau Tayamba Fongdoki Thoramaduga Mari Ledina SP C Ceciliana Haikibada Mausana Traffic Amagi Duty Haibasi Ka Hina Chinba Ngaihaki Thadokpa Yadraba Duty Makal Amani Masida Natana Karnagumba VIP natraga VVIP ama lakpa madamdasu ahenba duty kaya su puduna lakli masada thawai haksang yauna miyamda asu engam thoktana ba khonariba personal khudingmakna hena thawai haksang yauna duty pangthok minaba amadi matamatamgi lakpa thawdo wathok singi oina su tana khonaduna hena bapung fana ba khonamina si haiba wafam sing fongdoki Sumaina do mayam sumaina pun basi yam ngai. Ye handak Ningol Chakouba Diwali sigi chin basi su mayam si yam waram mani ko. Adu ge aina su mayam si pun na adu appreciation si su ne. Noi ate thaba phazana taw de hai banate ko. Adu maina khanbi ganu but ni loi na mak tiki ya de dana one time da. Adu ge khara khara khandat laga ne. Sigum occasion se adum khara toina adum taw na ba taw se khoi sumaina pun basi ko. Adu ga akhoi gi duty se adum yam phazana tawri adu khara sidai su he na phazana Pangthoknaba du mayam punno honmina si aduga akhoi any issue leiba kandasu kaino tawminase discuss tawraga ko problem leiba khotpa ama ma khoi adum punna kaino tawnaba tawsi adugi aina ngasi adu tang haining bani adugi makha taba ate akhoi issue leiba sing sisu tapna mathang pukhatlaga ko ma aina haibadona one time da loina mak kaino tawba yade ba ko adugi tamna sum yengsi kari problem leiba no kari kaino issues leiba no mathang lawphatsi aduga ngasigi oina di mayam aina harauna akhoi kaino ma lunch ama su shilli bani na ko adu phazana kaino tawrasi